Rajasthan da January ki tang ahum dagi aliens laklame UFO kum tarakre UFO kaiduna tarakre masig matungda aliens kum laktuna lambi da laklamre lobukta adu bumi sing yeng bagi chat na kre aliens sing du kidno ko chinchen ba musum makoi du chat kina ba tan thok kina ba lung leibak na chingbal lang bu phau yaw kre manak ta changdur mai mit da kam to waka nyam de yeng na kre ki na kre adu ga Instagram ta tiam no viral ni hairi reels after reels bari mangani adu ga especially video ani tiam kanna viral oi ri hairi ithak irangum tsunami ne lakpagum aduna hojik mai kai Rajasthan de alien laklam le haibo pom siam kanna naina kre aduka masi chor ba channel sing na su cover to kre aduka hai masi taseng na ki 2025 sida baba bengan hairam bawa mati lei pani mau di aliens ka sumyo biga something relation la kani haibo pom ka sa seng boy ra bra haituna Rajasthan da masi India gi ahan boy na tarak la bra makhoi ji kumrak la bra haitinam kanna tijin humjin ba matung da phangle madugi angam ba video AI generated ni amusung sajin ba ni amasi taseng na real natti haibo pham se kayamram hai kre adubu masig news ase mai kai khuding do wai chai bugum chai thokre aduga viral video sidagi amadana alien ase kumlak makoi UFO ase kumlak pa Rajasthan ki khonggang amada aduge matungda maudagi alien ki saktam man ba akoina photo da ko uba aduga alien ki saktam man ba mi ma thorak ba masi uddi haidi aduga amana bu alien ki UFO se masi crash oi dana ma aduga mi purmak mi ma masi akoi da lai ka ma ti bu yang chin ba ti jen ba ma kari oi bano masi kari pono hai ba si ti jen ba ge hamna kana chatha ba sine masi taseng na really fake ni AI generated ni haibase mioi kan hai kre asugumba mingon da minam laga aduga mak Instagram gi reel ama masana ba topni haibase hainere masi aseng buwari na te alien ta seng kumak patara ga ti masi India government laikri India gi ISRO laikri space center laikri asugumba space ke maram da atiagi wathi jin humjin belairi makoi sina masi real ni hairoidra adubu alien ne hekta kumak katra asugumba social media da reel sabaki makoi gi wafa masi viral lob ki tumak to panatra sikari oini alien ga kasu kumlakte masi ni kaya na thajaba yaw kre adu comment sa hari imasi matang du kaino haidro really masi fake ni haidi ani sa wafam na taseng ni alien si laibra amasung makoi UFO asina karino taseng na makki masi encounter oi kraba amasung masi information karino hai matab ta taseng na aliens lai haibasi da haindre amasung UFO si lai haibsu hai kre aduga masi ki matang the real information di asum na haidi maudi alien sing ase taseng na mi sing na hoji phaw da phajan encounter tawdri aduga UFO sing matang da ti yamna seng na haire aduga UFO asi ka maina tawno haibda asum na haib maludi so first of all alien ki UFO hai se UFO se karam haina san bano kari na sapno hai be se masigi metal se aduga metal ni prithibi ti yamna phangda ba metal aduga masigi metal se masi time color to color change to pa different color de change to pa aduga makhal gi aduga dhatu amani hairi aduga metal amani hairi masi any moment magi color si change to ngamba aduga piklam ba se ka chokot ki ngamba chawram ba se pik thagan gi ngamba asigumba pot kharadi UFO haibisi oisini aduga UFO si parak matamda mangon dagi white color orange color blue color different color masi at a time thokan bangamba aduga pot ni hairi UFO ki matang da hoju phaw su kana na kup na khang ban leitri adupu mak sina parak matamda masi dagi mangon dagi thokpa mangal amati ma ki the magnetic force ngasina mak chingsin ba mi ka chingsin banga misini aduga mak ase masi UFO ase kaya ki matik speed ta pai banga mi hai matam ta ma kase 1 kilometer awara mata lakhs of kilometer pai ngamba aduga masigi potsing ase India gate ki manakta mayam na video kram launa ringai camera kap na ringai masida ukhibam ti yaure aduga ukre kaino ama lakle haraga mangkhiba aduga pot amani UFO haina di lai adu masika report no hai base ta sengna mi bidang chu paw khangtri lai hai ti lai aduga alien su soidan langani adubu alien se kai da kino kram no aduga mi ba ta sengna counter tawna pa chu paw ngamdri aduga Rajasthan da viral ore pa video se mati fake ni sti hainare thanks for watching